मागे तिलाव चनम मागे मया मनम कई मान महाव लौदे अदुना खरा मुफातिंगदा साथे हापदो नौबो पुन्ना 좀 하프로미면 अभी खंगदमी अभी कहनदना अहमदई नौबोरा अदि सांगौदिगे हाना मरोय मरांग बै कालोय अदुना दे साल मुलपकाना मरोय मरांग हापदो हापदो तमना मेरी सहजादी मैं हूँ तेरा सहजादा Aduh, ayo lagi. Jadi aja. Salam di. Dalam ini. Dari mana? Foto tak kaitan. Kau ba? Mana kita kan kau. Kayu mana? Kayu mana? RC Royal Challenge. Padahal kita hari mana ba? Apa tu kaya? Kotor dah 130. Apa di sini yang kita ada? Ada sini kau hubungi ba? Akhirnya padahal kita hari mana? Akhirnya 70. 70 berarti kotor nanti ojek kotor.
70 ꯑꯗꯤ ꯀ꯭ꯋꯥꯇꯔꯗ ꯆꯥꯝꯃ ꯀꯨꯟꯊ꯭ꯔꯥꯅꯤꯗꯅ ꯑꯗꯩꯗꯤ ꯇꯪꯈꯥꯏꯗ 70 ꯑꯣꯏꯔꯗꯤ ꯄꯥꯔꯣꯗꯤ ꯆꯥꯝꯃꯒ ꯅꯤꯐꯨ ꯇꯥꯗ꯭ꯔꯥ ꯀꯩꯅꯣ ꯑꯣꯏꯗꯧꯅꯦꯕ 65 ꯑꯝꯇ ꯊꯕꯛ ꯂꯩꯇ ꯂꯩꯇ ꯍꯥꯎꯔꯅꯤꯍꯦ ꯍꯥꯎꯔꯦ ꯀꯔꯤ ꯃꯣꯛꯇ ꯂꯧꯔꯣ ꯑꯗꯨꯒꯗꯤ ꯇꯪꯈꯥꯏꯔꯣ ꯃꯨꯟꯒꯦ ꯁꯪꯗꯅ ꯁꯤ ꯀꯤꯂꯣ ꯈꯔ ꯊꯣꯏꯔꯣ ꯑꯗꯨꯃ ꯈꯔ ꯍꯥꯞꯁꯦ ꯑꯗꯨꯝ ꯄꯨꯊꯥꯔꯕ ꯊꯦꯡꯅꯃꯣ ꯊꯩꯕꯣꯡ ꯅꯨꯡꯉꯥꯏꯔꯛꯀ ꯁꯥꯡꯉꯣꯏꯅꯨ ꯁꯥ ꯃꯔꯣꯏꯗꯤ ꯐꯪꯉꯛꯇꯦ ꯍꯪꯒꯥꯝꯁꯨ ꯐꯪꯉꯛꯇꯦ ꯐꯗꯤꯒꯣꯝ ꯂꯧꯔꯦ ꯖꯤꯔꯥ ꯃꯄꯨꯝ ꯂꯧꯔꯦ ꯑꯇꯤꯒ ꯁꯤꯅ ꯀꯩꯗꯧꯕ ꯅꯪ ꯇꯤꯜꯍꯧꯁꯦ ꯑꯃ ꯀꯩꯅꯣꯗ ꯃꯦꯠꯄꯗ ꯈꯔ ꯍꯥꯞꯄꯅꯤ ꯊꯝꯃꯦ ꯆꯥꯕ ꯑꯃꯒ ꯊꯣꯛꯑꯒ ꯆꯅꯤꯡ ꯈꯔꯒ ꯁꯤꯁꯤ ꯇꯨꯝꯃꯤꯕ ꯉꯁꯤꯒꯤ ꯊꯣꯡꯉꯣ ꯑꯗꯨꯗꯒꯤ ꯄꯣꯠ ꯆꯩꯗꯤ ꯂꯣꯏꯅ ꯍꯣꯡꯗꯔꯦ ꯆꯅꯝ ꯐꯣꯟꯗꯨ ꯄꯥꯟꯊꯣꯛ ꯇꯧꯈ꯭ꯔꯕ ꯀꯩꯅꯣ ꯇꯤꯜꯍꯧꯒꯗꯤ ꯀꯩꯅꯣ ꯍꯥꯟꯅꯗꯤ ꯄꯤꯔꯤꯗ ꯀꯌꯥ ꯀꯩꯅꯣ ꯐꯣꯟꯗꯨ ꯑꯂꯨꯅ 19 ꯍꯥ ꯇꯤꯜꯍꯧ ꯀꯩꯅꯣ 15 ꯅꯪ ꯉꯁꯤ ꯐꯣꯟ ꯂꯧꯈꯤ ꯇꯤꯜꯍꯧ 15 ꯑꯂꯨ 13 ꯑꯗꯨꯝ ꯄꯤꯕ ꯐꯣꯟꯗꯣ ꯁꯝ ꯀꯛꯀꯗꯧ ꯄꯖꯦꯟ ꯆꯥꯔꯩꯗꯕ ꯇꯤꯜꯍꯧ 15 ꯑꯂꯨ 19 ꯑꯗꯨꯋꯥꯏꯗ ꯆꯥꯔꯤꯕ ꯑꯗꯨ ꯊꯕꯛ ꯀꯥ ꯂꯩꯔꯝꯒꯅꯤꯕ ꯆꯦꯡꯅ 19 ꯆꯦꯡꯁꯨ 19 ꯑꯁꯤꯒꯤ ꯆꯦꯡ ꯑꯅꯧꯕꯅꯤ ꯑꯩꯈꯣꯏꯁꯨ ꯉꯥꯅꯨ ꯃꯆꯥ ꯑꯃ ꯇꯧꯕꯤꯌꯦ ꯂꯥꯎꯅ ꯀꯅꯥꯔꯣꯏꯌꯦ ꯅꯪ ꯆꯥꯛꯁꯦ ꯄꯨꯔꯥꯅꯤ ꯑꯃꯗꯤ ꯆꯥꯔꯣꯏ ꯆꯥꯏ ꯆꯥꯏ ꯑꯩ ꯉꯔꯥꯡ ꯅꯪ ꯄꯥꯏ ꯅꯪ ꯑꯣꯏꯌꯦ ꯄꯨꯔꯥꯅꯤ ꯀꯩ ꯀꯣꯅ ꯆꯦꯡꯒꯤꯗꯤ ꯃꯈꯥꯏ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯥ ꯀꯣꯟꯅꯗ꯭ꯔꯗꯤꯕꯣ ꯃꯨꯜꯂꯦ ꯈꯔ ꯄꯤꯔꯧꯔꯣ ꯑꯃ ꯍꯥ ꯁꯤꯁꯨ ꯃꯍꯤ ꯍꯥꯞꯄꯗꯝꯅꯤ ꯈꯔ ꯁꯤ ꯊꯥꯎ ꯐꯔꯦ ꯐꯔꯦ ꯃꯍꯤ ꯅꯠꯇꯦ ꯊꯥꯎꯅꯤ ꯀꯅꯥ ꯀꯅꯥ ꯑꯣꯏꯅ ꯑꯩꯒ ꯑꯗꯨꯗꯒꯤ ꯑꯕꯨꯡꯒ ꯅꯅꯥꯎ ꯂꯩꯐꯝ ꯅꯠꯇꯅ ꯃꯨꯜꯂꯝꯈꯤꯔꯣꯏꯕ ꯅꯣꯏꯁꯦ ꯅꯣꯏ ꯍꯤꯡꯅ ꯆꯥ ꯃꯥꯟꯅꯩ ꯃꯨꯟꯅ ꯀꯥ ꯂꯣꯏꯔ ꯄꯣꯠꯁꯦ ꯍꯥꯎꯗꯤ ꯍꯥꯎꯗꯤ ꯊꯥꯎ ꯉꯛꯇ ꯑꯣꯏꯗꯤ ꯊꯥꯎ ꯄꯨꯔꯥ ꯑꯃꯨꯛ ꯃꯥꯜꯂꯦ ꯅꯅꯥꯎ ꯊꯥꯎ ꯊꯣꯛꯂꯛꯏꯃꯤꯅꯦ ꯊꯥꯎ ꯄꯪꯊꯣꯛ ꯊꯣꯛꯂꯛꯏꯅꯦ ꯀꯪꯉꯨ ꯌꯥꯗꯦ ꯑꯩ ꯀꯩꯅꯣ ꯁꯤ ꯀꯪꯗ꯭ꯔꯦ ꯈꯜꯂꯤꯀꯣ ꯏꯁꯤꯡ ꯑꯣꯏꯔꯝꯗ꯭ꯔꯦ ꯊꯥꯎ ꯑꯣꯏꯔꯝꯃꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯇꯧꯒꯤꯜꯂꯨ ꯀꯥꯏ ꯂꯩꯒꯦꯅꯣ